ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯁꯨꯔꯆꯟꯗ꯭ꯔ ꯖꯗꯣꯀꯥ ꯁꯦꯝꯕꯩ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯖꯣꯃꯤꯁꯤꯡꯅ ꯀꯨꯀꯤꯁꯤꯡ ꯐꯖꯅ ꯀꯔꯦꯝꯅꯕꯤꯔꯦ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯀꯨꯀꯤꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯅꯥꯒꯥꯒꯤꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔ ꯄꯥꯎꯖꯥꯛꯈꯨ ꯒꯨꯏꯆꯦꯅ ꯍꯥꯏꯈ꯭ꯔꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯑꯣꯜ ꯗꯤ Naga brother and sister haiba wafamsing thamli makhatana Paugjakhu Guichena Kukilen Naga singini haikre karor kayada yonthokrage haiba wahang hangbaga loinana Saibol posti lupa lakh tarada kuki inpina yonkre haiba wafamsing phongdokli makhatana text translate oina ahanbada Tiger NI wanted lista leire anisubada Khaikho khwa gangche kimdagi tokre ahum subada thadau inpina kuki natte haibagi matangda press statement thokre mari subada PS kaukipna bentil kho ahum leire manga subada jomi sing jagem pomba chachari haiba wafam sing kuki da thamduna jomi singna karimnaba text translate asina phongdokli makha satharakpada ani suba PS oina iduning thau hairiba PS asigi post amakhak lokhotcharaga thamjage BBC na piba latest data November 2024 gi matung ina Myanmar military na full control tawriba area ase forest khaidokraga 21% khakta ngaire partner EAOS singa share tawriba full control di tawdraba Myanmar military di leiriba general administration phazana tawdaba resistance force su sathok sasin tawba nomai kapnaba mafamna 29% ni adumakpu Myanmar military junta na urban area city town gi apunba 59% plus 23% equal to 82% di control tawri resistance group amadi ethnic arm organization na Myanmar gi apunba lam 42% control tawkhre masigi manungda 18% di urban area ni PDF na control tawriba mafam asidi yamdri Sagang region ki mafam kharaga makwe gi mafam kharaka tangani ataidi EAO singna control tawbani maduda PDF na su support tawi PDF ki manungda thadau battalion lay kuki sing PDF ka punna Sagang region da wak tawminari KNAB hairiba si Manipur da oina popularity laybani Myanmar manungda masak khangwa nate thadau sing asi India ki Look East Policy Act East Policy ki makada India Myanmar Thailand yauna BRO Indian Military Engineering Wing na semba lambida labor oina sizinarambadagi highway mapanda khun tahanba hawkibani India na Myanmar manungda semba lambi asi protection tawbada upai oinanaba lambi mapanda khundananaba plan India na tawkibani lan tarokpadagi hauzik Myanmar lambi mapanda lairamba thadau khul makhai kaidana senkre India gi side rom da haibadi Chandel Ukhul Teknopal rom da sensin duna laikre hanadi Sagang region ki Kale amadi Tamu township asida kuki masing yamna lairambani Sin state ki manungdadi thadau kuki sing asi Phalam Hakka Thanglang Matupi amadi Peletawa township ta khuntari kuki sing na khuntaba Peletawa township hauzik Arakan army na loksin kre Sagang region ta PDF na mai pak tabagi maramdi military junta gi support ta Sani Nationalities Army Red Sangi Rebel Group Lising Yankai Mukna Wak Tawi Madugi Mathakta North East ki Myanmar da leiba Laloba Group Singna military junta da support tawri Sani Naga Kathe Maitai punna chatminari Myanmar Naga Singasi Naga Self Administered Zone Khakta da leiba natana Sagang region ki mafam ayambada tai maramaduna NSN amadi NSN ki animak Sagang region da operate tawi Myanmar military junta ga ceasefire agreement tawnaba maramna nomai kapna de amadi PDF singna naga taba mafam sing asida sangsilaklaga operate thonbasu yade Tangsang Konyak Makuri Somra Tangkhul Lainong Lamkang Moyon Anal Para Khyamniungan hairiba Naga tribe sing asi Sagang region ta kundai Sani ethnic group asi Sangi subgroup oijaraga su kachinamadi Sagang region ta kuntaba ethnic group ni Makoisu separate state Talibani Kachinamadi Sagang region ki manungdagi aduna yamna mapangal kanna Sagang region ta hanadagi operate tawri Myanmar military junta ga hairiba ethnic organization singa siga punbagi advantage hairagadi ethnic rebel group singi manungda Myanmar junta support laihoba sing asina hayeng political dialogue tawnarakpa matamda
military junta dagi favor advantage laigani Arakan Army fawba military junta ga political dialogue tausi hairakle Dr. Manilai Sartogi research thesis ta kom singasi North Eastern Frontier Area amadi Brahmagi San State anigi character laiba mafam amadagi horakpani haina iri Myanmar manungda laiba maitai kathia singna sani red san tai lai asibu komni haina kaunai Sagang village da laiba lai santong asi kom singna Christian chatringai da lali lai sanat thong hariba asi moirang khunau wangu kumbi singhi yamna luba laifamni moirang singna lai oina latna riba ibidau thangjing amadi loktak pat asibusu kom singna lai ni haina latna rami khun thokpam manaba aimol chiru kom koireng purum kharam hariba tribe sing asibu kom reng haina khanglei kom khur kep rem peoples ki matang chaba amada moirang yek salai gi kom rem ga kari mari lainai haiba adu amuk naina si haiba wafam sing phongdokli Makasa tarakpada aroi boina hi yai komban news sari ba PSSC ki post amani khakla khotcharaga thamjagi National Highway 37 amadi National Highway 2 da lamdam asigi tangai fadana nomada sangdraba yadraba potchai puduna lakpa gari sariga kunthra ka nithoi amadi ahum hairiba lambi asida apanba yaudana pusilakre makhatana potchai pusilakpada khudong thiba thoktana bagi damak chiningai oiba mafam singda security force na akanba section tharang lokatki Manipur district puna makta pamdaba thodok thoktana bagi damak chingamasung tamda puna checkpoint Samaga taret hangduna achat ong sing sek tawbagi thabak sathakre hairi makhatana Churachandpur district ki manung sana laiba Saibol village forest area security gi apunba combined team mamana thiba humbagi thabak sathabada khulai paiba singna lotchin no thalamba oigini chingnaba Megjin yawba Esler ama SBBL country made ahum Megjin yawba 9mm pistol ani kapa yariba 7.62 mm maru ahum amadi kapa yariba SBBL maru mari pagatpangamle hairi Aroi boina haukiba chahigi November gi tang taraga mathoida Jiribam ki Chakura Dorda Central Reserve Police Force CRPF ta landa ki bamadi metai singi yum kaya mai thadok tuna amang ata thon kiba adu masana tawbuni haina fong na haija kiba Kuki National Front PKNFP gi commander Tiger gi video ama social media platform oiriba YouTube channel da viral orakpadagi NI na mahaki matakta chigatpa haukre haina National Media ama oiriba NDTV na reports torakre pawasina makal taraduna hai KNFP gi commander ni haijaba tiger na hairiba thodok adu tiger masa yauna mahaki kambus singna thon bani haina phongdok ki wafam adu ka mari leilana NI na viral oiriba video adu evidence oina witness anigi mamangda download tawraba matung pen drive ta hapchinduna envelope amada seal tawraba matung section 105 Bharatiya Nagarik Suraksha Sanhita BNSS ki makhada electronic evidence oina NI court ta langkhalakhi court na evidence adu accept tawraba matung makhatana tiger hairiba misak asigi matakta thijin humjinaba pen drive adu NI da amuk khusinakhibaga loinana KNFP na suspension of operation sugi chana kanglon sing thugairabra haibagi matangda NI na thijinbagi thabak chathaba haukre haina pawsina makhatari haiba wafam thamjaraga ngasigidi matang saida lusinjare